ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯛꯄꯜ ꯅꯨꯡꯒꯤ ꯇꯦꯡꯊꯥꯈꯣꯜ 5 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯄꯤꯌꯥꯗꯤ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ꯫ ꯂꯛꯁꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯤꯌꯥꯕꯨ ꯀꯧꯔꯒꯗꯨꯅ ꯀꯞꯂꯤ꯫ ꯖꯦꯛꯁꯨ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯏꯁꯤꯡ ꯂꯧꯔꯨꯒꯅꯤ ꯍꯧꯖꯤꯛꯄꯨ? ꯑꯗꯨꯒ ꯂꯛꯁꯃꯤ ꯄꯤꯌꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯃꯇꯝ ꯑꯗꯨꯗ ꯂꯛꯁꯃꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯂꯣꯡꯅ ꯍꯤꯞꯂꯤꯕ ꯄꯤꯌꯥꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯇꯞ ꯇꯥꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯒꯤ ꯈꯔ ꯀꯪꯂꯕ ꯆꯤꯝꯕꯥꯜ ꯑꯗꯨ ꯈꯔ ꯊꯣꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯁꯨ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯂꯒ ꯃꯔꯩꯗꯣ ꯑꯃꯨꯛ ꯁꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯔꯩꯗꯨꯅ ꯆꯤꯝꯕꯥꯜꯗꯣ ꯁꯠ ꯂꯦꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯜꯗꯅ ꯑꯅꯟ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯩꯈꯦꯠ ꯑꯃꯗꯤ ꯀꯦꯟꯗꯜ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯨꯈꯠꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯑꯅꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯖꯦꯛ ꯍꯣꯏꯅꯁꯨ ꯍꯥꯏꯐꯦꯠ ꯈꯪꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯆꯞ ꯆꯥꯅ ꯂꯩꯔꯤꯕ ꯃꯤ ꯑꯁꯤ ꯑꯅꯟꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯒꯤ ꯁꯥꯃꯤꯟꯗꯤ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯖꯦꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯖꯦꯛ ꯇꯥꯕ꯭ꯔꯣ ꯖꯦꯛ? ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕꯅꯤꯅ ꯂꯥꯛꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯛꯁꯃꯤꯁꯨ ꯖꯦꯛꯇ ꯁꯠ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯖꯦꯛꯁꯨ ꯂꯛꯁꯃꯤꯗ ꯁꯠ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯖꯦꯛꯄꯨ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤ꯫ ꯖꯦꯛ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯖꯦꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯐꯥꯎꯕ ꯇꯜꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯅꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯕ ꯀꯥ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯅꯟꯅ ꯃꯇꯧ ꯀꯔꯝꯅ ꯃꯄꯥꯟꯂꯣꯝꯗ ꯀꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨ ꯈꯟꯗꯨꯅ ꯖꯦꯛ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯅ ꯑꯅꯟꯗꯣ ꯃꯥꯅ ꯖꯦꯛꯄꯨ ꯐꯅ ꯌꯥꯝꯅ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅ ꯂꯛꯁꯃꯤꯒ ꯖꯦꯛꯀꯗꯨ ꯑꯅꯟꯕꯨ ꯃꯈꯣꯏꯅ ꯀꯧꯕꯗꯤ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯖꯦꯛ, ꯑꯅꯟꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯛꯁꯃꯤ, ꯑꯩꯈꯣꯏꯅ ꯀꯧꯕꯁꯨ ꯃꯈꯥ ꯇꯥꯅ ꯇꯥꯗ꯭ꯔꯤꯕꯁꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯅ ꯂꯛꯁꯃꯤꯒꯤ ꯐꯩꯕꯥꯛꯇ ꯃꯣꯟꯈꯥꯡꯅꯔꯒ ꯍꯤꯞꯂꯤꯕꯤ ꯄꯤꯌꯥ ꯑꯗꯨ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯄꯤꯌꯥꯅ ꯀꯞꯂꯛꯄ ꯑꯗꯨꯗꯗꯤ ꯂꯛꯁꯃꯤꯅ, ꯄꯤꯌꯥ ꯁꯦ ꯀꯞꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯧꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯒ ꯂꯩꯔꯗꯤꯅꯦ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯅꯤꯌꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯄꯤꯌꯥ, ꯂꯛꯁꯃꯤ, ꯅꯨꯡꯁꯤꯠꯁꯤ ꯌꯥꯝꯅ ꯁꯤꯠꯄ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯅꯟꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯅ ꯑꯅꯟꯗꯣ ꯎꯅ ꯋꯥꯅ ꯑꯀꯪꯕ ꯃꯌꯥꯝ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯅꯍꯥꯟꯋꯥꯏ ꯃꯥꯒꯤ ꯃꯄꯥꯒꯤ ꯑꯄꯣꯛꯄ ꯃꯄꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯅꯟꯒꯤ ꯃꯐꯝꯗ ꯇꯥꯛꯄꯤꯔꯝꯈꯤꯕ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯕꯁꯨ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯅꯟꯅ ꯃꯩ ꯊꯥꯒꯦ ꯇꯧꯔꯤꯕ ꯑꯗꯨ ꯃꯨꯜꯂꯤ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯤꯌꯥ ꯍꯣꯏꯁꯨ ꯃꯄꯥꯟ ꯂꯝꯃꯩ ꯆꯥꯛꯄꯒꯤ ꯃꯉꯥꯜ ꯑꯃ ꯎꯕ ꯐꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯆꯥꯛꯂꯤꯕ ꯃꯩꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯃꯩꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯁꯠ ꯌꯦꯡꯅꯔꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯅꯟ ꯑꯗꯨ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨ ꯇꯥꯡꯒꯣꯏ ꯑꯣꯟꯈꯤꯕꯒꯤ ꯇꯥꯔꯛꯂꯤꯕ ꯎꯠ ꯑꯗꯨ ꯆꯩꯇꯦꯛ ꯑꯃꯅ ꯄꯥꯏꯔꯒ ꯈꯣꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯎꯠ ꯑꯗꯨ ꯏꯪꯍꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯥꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯥꯟꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯕ ꯑꯀꯪꯕꯁꯤꯡ ꯑꯃꯗꯤ ꯎꯅ ꯋꯥꯅꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯔꯤꯕꯅꯤꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯈꯔ ꯂꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯃꯤꯠꯇ ꯎꯁꯤꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯄꯨꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯍꯥꯎꯇꯤ ꯆꯪꯕ ꯉꯝꯗꯅꯕ ꯑꯃꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯃꯟꯇ꯭ꯔꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄꯒꯤꯗꯃꯛ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯐꯩꯕꯥꯛꯇ ꯉꯥꯛꯂꯒ ꯊꯝꯂꯤ꯫ ꯑꯗꯨꯒ
ꯌꯦꯠ ꯑꯣꯏ ꯈꯨꯁꯥ ꯑꯁꯤꯡ ꯑꯗꯨꯅ ꯈꯨꯠꯅꯤꯡ ꯊꯧꯗꯒꯤ ꯍꯧꯔꯒ ꯈꯨꯄꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯦꯡꯒꯤ ꯑꯁꯨꯝꯅ ꯑꯅꯟꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯇꯤꯌꯥꯁꯦ ꯇꯪꯈꯥꯏ ꯁꯦꯠ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯤꯌꯥ, ꯖꯦꯛ ꯑꯃꯗꯤ ꯂꯛꯁꯃꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯗꯤ ꯃꯁꯤ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯆꯝꯕ ꯊꯕꯛ ꯅꯠꯇꯦ, ꯃꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯊꯤꯔꯕꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯖꯦꯛ ꯑꯃꯗꯤ ꯄꯤꯌꯥ, ꯂꯛꯁꯃꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯟꯕ ꯉꯝꯗꯅ ꯀꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯟ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯅꯟꯒꯤ ꯍꯦꯛ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯗꯨꯒꯤꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯟꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯁꯥꯗꯨ ꯃꯆꯤ ꯁꯨꯡꯂꯤꯡ ꯂꯤꯡꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯃꯥꯒꯤ ꯁꯥꯎꯍꯨꯝꯅ ꯀꯟꯃꯟꯈꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯝꯗꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯔꯗꯨꯅ ꯂꯣꯏꯅ ꯀꯥꯊꯦꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯧꯔꯣꯛ ꯉꯧꯕ ꯉꯛꯇ ꯄꯥꯡꯂꯒ ꯑꯅꯟꯗ ꯁꯥꯎꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯅꯟꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯈꯣꯡꯂꯤꯕ ꯅꯣꯡꯗꯨꯁꯨ ꯑꯃꯨꯛ ꯂꯦꯞꯈꯤꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯣꯡ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯎꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯅꯟꯁꯨ ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯅꯣꯛꯂꯒ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯄꯥꯈꯠꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯄꯤꯌꯥꯗꯤ ꯑꯅꯟꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯂꯛꯁꯃꯤ ꯑꯃꯗꯤ ꯖꯦꯛ ꯑꯅꯤꯁꯨ ꯄꯤꯌꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯄꯤꯌꯥꯅ ꯃꯥꯕꯨ ꯀꯧꯔꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯄꯤꯌꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯆꯪꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯗꯣꯝꯗꯒꯤ ꯆꯪꯒꯅꯤ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯗꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯄꯤꯌꯥꯅ ꯃꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯔꯒ ꯀꯞꯄ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯂꯞꯅ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯤꯌꯥ, ꯖꯦꯛ, ꯂꯛꯁꯃꯤ, ꯑꯩ ꯃꯄꯥꯟꯗ ꯂꯩꯌꯦ꯫ ꯑꯅꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯖꯦꯛ ꯑꯃꯗꯤ ꯄꯤꯌꯥ, ꯂꯛꯁꯃꯤ ꯍꯔꯥꯎꯅ ꯑꯅꯟ, ꯅꯪ ꯃꯄꯥꯟꯗ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯁꯤꯗ ꯆꯪꯉꯛꯑꯣ ꯑꯅꯟ꯫ ꯑꯅꯟꯁꯨ ꯑꯗꯨꯝꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯄꯤꯌꯥ, ꯖꯦꯛ, ꯂꯛꯁꯃꯤ, ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯗꯨꯅ ꯍꯤꯡꯈꯤꯅꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯎꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯑꯅꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯄꯤꯌꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯂꯗꯨꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯅꯟ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯒꯤꯔꯣ? ꯑꯩ ꯌꯥꯝ ꯀꯤꯔꯦ ꯑꯅꯟ꯫ ꯑꯅꯟꯗꯨ ꯄꯤꯌꯥꯅ ꯑꯗꯨꯝꯅ ꯍꯥꯀꯠꯂꯛꯄ ꯑꯗꯨꯗ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯄꯤꯌꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯒꯅꯤꯌꯦ꯫ ꯑꯗꯨꯒ ꯅꯪ ꯑꯃꯗꯤ ꯑꯩ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯖꯦꯛ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯈꯪꯃꯤꯟꯅꯈꯤꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ, ꯑꯗꯨꯅ ꯀꯞꯀꯅꯨ ꯄꯤꯌꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯑꯅꯟꯅ ꯆꯪꯈꯤꯕ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯛꯁꯃꯤ, ꯄꯤꯌꯥ ꯑꯅꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯃꯄꯥꯟꯗ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫
ꯐꯠꯇꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯅꯟ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯨꯕꯗ ꯈꯨꯗꯨꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯡ ꯑꯗꯨ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃꯗꯤ ꯇꯦꯟꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯨꯞꯅꯇꯒꯤ ꯁꯔꯨꯛ 2 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ 2 ꯑꯗꯨꯗꯤ ꯃꯍꯥꯛꯁꯨ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯄꯣꯛ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯄꯣꯛ ꯑꯃꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒ ꯄꯣꯛꯇꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯂꯕ ꯇꯥꯔꯕꯁꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯅꯅꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯂꯛꯁꯃꯤ ꯑꯃꯗꯤ ꯄꯤꯌꯥ ꯑꯅꯤ ꯑꯗꯨ ꯖꯦꯛꯄꯨ ꯑꯃꯨꯛ ꯀꯧ ꯑꯗꯨꯒ ꯑꯅꯟꯕꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯖꯦꯛꯁꯨ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯗꯨ ꯊꯦꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯄꯥꯈꯠꯄ ꯊꯨꯀꯠꯄꯒꯤ ꯃꯤꯍꯨꯜꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯐꯥꯊꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗ ꯃꯥꯁꯨ ꯑꯅꯟꯕꯨ ꯑꯃꯨꯛ ꯀꯧꯔꯨꯗꯨꯅ ꯑꯅꯟ ꯑꯩ ꯀꯩꯗꯧꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯆꯪꯉꯛꯑꯣ ꯀꯥꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤ ꯖꯦꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯇꯥꯗ꯭ꯔꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯀꯟꯅ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯇꯞꯅ ꯍꯥꯡꯕ ꯍꯧꯔꯛꯂꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯇꯝꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯖꯦꯛ ꯊꯣꯡꯒꯥꯡꯗꯣ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗ ꯀꯥ ꯑꯗꯨꯗꯒꯤ ꯀꯅꯥꯕꯨ ꯊꯣꯔꯛꯄꯒꯦ ꯈꯟꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯆꯤꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯁꯨ ꯄꯨꯡ ꯃꯝꯕꯅꯤꯅ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯎꯕ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯖꯦꯛ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯈꯔꯒ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯦꯛꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯩ ꯌꯥꯎꯗꯕꯒꯤ ꯑꯣꯞ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯐꯣꯟ ꯑꯗꯨ ꯑꯣꯞ ꯇꯥꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯨ ꯄꯨꯡ ꯃꯝꯈ꯭ꯔꯦ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯗꯨ ꯖꯦꯛꯄꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯛ ꯀꯩꯅꯣ ꯄꯨꯡ ꯃꯝꯈ꯭ꯔꯦ ꯖꯦꯛꯅ ꯄꯤꯌꯥ ꯂꯛꯁꯃꯤ ꯑꯩꯒꯤ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯗꯣ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁꯠ ꯄꯥꯏꯔꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯡꯒꯠꯂꯤ ꯂꯛꯁꯃꯤꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯖꯦꯛꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯔꯆ ꯑꯗꯨ ꯊꯥꯟꯗꯨꯅ ꯀꯥ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯃꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯝꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯎꯔꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯌꯥꯝ ꯀꯤꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯗꯣ ꯃꯅꯨꯡꯗ ꯇꯧꯔꯤꯕꯗꯣ ꯑꯅꯟꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯅꯅꯕ ꯃꯥꯒꯤ ꯍꯩꯖꯕꯤ ꯊꯥꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯁꯣꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯖꯦꯛꯅ ꯑꯃꯨꯛ ꯍꯪꯂꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯌꯣ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯗꯣꯏꯒꯤ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥ ꯑꯅꯟꯕꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯅꯟꯕꯨ ꯀꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯂꯒ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕꯤꯔꯤꯕ ꯂꯥꯏꯊꯣꯡ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯁꯤꯕꯨ ꯉꯥꯛꯂꯤꯕ ꯊꯣꯡꯒꯥꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯊꯪ ꯄꯤꯕꯤꯔꯣ ꯂꯣꯜꯂꯤꯕ ꯊꯣꯡꯒꯤ ꯄꯣꯔꯣꯟ 109 ꯍꯥꯡꯕꯤꯔꯣ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯇꯥꯟꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯑꯅꯤꯅ ꯉꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗ ꯊꯨꯡꯂꯔꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯏꯃꯥ ꯏꯄꯥ ꯑꯅꯤꯅ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯎꯍꯟꯕꯤꯔꯝꯂꯕꯅꯤꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥꯒꯤ ꯈꯣꯝꯂꯥꯡꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗ꯭ꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯕꯤꯈꯤꯒꯅꯨ
guru pumnamakdagi athoibasu ipa ibungo nahakni khangba heba pumnamaktigisu ima lemre nahakni yokpige kanbige nakhutta leibani nacha aina ima amadi ipa ibungogi mafamda khubak changjong tara laikhan sa ipukta aron ahui leita thamoi singna nijari thongi puron kangbiru tinmu laimu phataba tanthokpikro nacha singbu kanbiyu ima asi haidana anan malem laimaida khuru sangna kuntharaga pungning setna khrum lai anan adumna wahi singi pareng kaida laison magi liklam sumna thamoi singna nijabado yum aduge sangaida ngan thoiriba ipa laining thau sanamahi mana ubiraba male londuna leiramba thong adu hangduropogomna tawre mado anan khaktana khangbani manungda lairiba makoi ahumdudi karimata khanglamde anan tho hangdorapagi samen phanglakpada yamna harabu supawrami adumna mana isorbo thamoi sengna nijabagi mahai yanjari haina su khalami matam aduda anan leimaida taduna leiriba utkhara do lokhallaga makhutuna pairaga kari kari no khara solaga ngan makhoina lakhiba matamda purakhiba khawado laudagi masado khara cheptharega makhona mana lamduna lori aduga khawaduge manungdagi chirang ama lauraga mana soliba utkhara aduga atopa makhata taduna leiriba utkhara amaga lauraga ani ado pulap punsinduna serang aduda haplaba matungda masu amu hogulai mahakna tawriba thabak ado mikuk kharagi manungdani madugi matung anan thongadu tamda salang sinsin khirami aduga yum aduge manungda kamdauri ningol ka adudagi tholakliba nupi aduna makoi ahum tamna sumsum tatna jangsilakpana makoi ahumgi manak yorakle matam aduda makoi ahum su kadomda selaga makoi hingani haida makoina leiriba ka aduge akoibaduda kuying yingduna makhong adu tung oirapna tamna thangba haurakli adubu haujikti nupi adusu asum changsilakpa aduda makoigi lambi leitri matam aduda nupi aduna yam sauna hairaklambi nasana sagida khanba nakhoi miyoibada karigi mafam asida lakli nupi adugi wahido taraka zekna he nupi nangkadano matam aduda nupi adu khonjal hauna noglai aduga amukso hikna kalbaduna asumna hairaklambi aise asiba amagi thawaini hairakliba do tabada Lakshmina aduga kaigi aikhoibu phajinduna thamdiba nupi aduna amukasto khonjal thokna noklega hairai aina nakhoi kanabusu phajinduna thamdi adubu miyoiba haiba miyoiba nakhoi aina hek thengnaba mafam amatada lemna tharoi adu hairaga nupi adu khangaudana makhoi ahumda paisilai matam aduda makoi ahumso mana thokpa sasa chinthораktuna hausiti makoi ahumdo tongan leinakri aduga nupi aduna makoi ahumgi mayaida leplaga makoi ahumgi sakpham adu amamam to ini yinglai nupi aduni yinglakpa matam aduda piyagi sakpham adu ihana urai aduga piyada mamit adu khani yingduna leiri nupi adugi miyeng adu ubada piya kibana heman kibana hingna kaplaga je Lakshmi aigi nakta lao aduga mapalomdana anansun yum adugi manungda hek sangkrabadi khudong thiba nangba haibase soidri aduna mahakna hana mangsongnana manungda sanglakpa matamda thengnagadaba khudong thiba sing adu ngakthongnanaba sem saduna thongjil aduda ngai hak leiruba matung makhutna mana thongadu haifit namba hawra ammi aduga somdana piyado nupi aduna mamit khana yinglaga sumsum changsilai matam aduda upai leitrabi piyado nupi aduda makhut ani lonaduna yam haijerami nang changsilakano kaigido nangda igina changsilakliba ai bu amne ai nang bu amna ki changsilakano nang changsilakano adubu piano haribado karimata tadabi nupi ado piyagi manakti hek yoksilakpaga makudu statlam thoraktuna piyagi makhori aduda metba hauruklami matam aduda piyaso makut adido sangdana nupi adugi makutuda set tharaga thado o haibagum tawrami madu ubada Lakshmi yam pakhatna piyabu kauraduna kaple aduga jeksu nupi adugi manakta changsinba kiraduna khara laptakna leplaga asumna hairei he nupi
ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯈꯤꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯄꯥꯏ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯄꯤꯌꯥꯒꯤ ꯉꯛꯁꯝ ꯑꯗꯨ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯁꯇꯨ ꯊꯣꯡ ꯑꯗꯨ ꯁꯠ ꯏꯟꯊꯣꯔꯛꯂꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄꯤꯌꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯁꯣꯟꯗꯨꯅ ꯄꯨꯔꯒ ꯆꯪꯂꯛꯈꯤꯕ ꯎꯠꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇ ꯈꯔ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯏꯆꯥꯏ ꯆꯥꯏꯁꯤꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯂꯒ ꯄꯤꯌꯥꯕꯨ ꯈꯪꯊꯥ ꯊꯥꯗꯔꯛꯂꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯑꯅꯟꯗ ꯌꯦꯡꯂꯛꯑꯝꯃꯤ ꯑꯅꯟꯁꯨ ꯃꯁꯥꯗ ꯃꯆꯤ ꯂꯦꯡꯗꯕꯤꯗ ꯎꯠꯁꯤꯡ ꯑꯗꯨ ꯈꯔꯒ ꯑꯃꯨꯛ ꯆꯥꯏꯁꯤꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯑꯅꯟꯗ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯅꯟꯁꯨ ꯃꯁꯥꯗꯨ ꯁꯠ ꯊꯩꯗꯣꯛꯂꯒ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯂꯛꯁꯃꯤ ꯑꯃꯗꯤ ꯖꯦꯛ ꯑꯅꯤ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯄꯤꯌꯥꯕꯨ ꯍꯧꯒꯠꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯟꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯒ ꯃꯥꯁꯨ ꯃꯁꯥꯗꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯠꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯂꯛꯁꯃꯤꯗꯤ ꯄꯤꯌꯥꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯄꯤꯌꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯤ ꯄꯤꯌꯥ ꯁꯤ ꯃꯤꯠ ꯄꯥꯡꯉꯨ ꯑꯅꯟꯁꯨ ꯆꯪꯂꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯥꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯄꯤꯌꯥ ꯄꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯣꯏꯔꯒ ꯖꯦꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯗꯨꯅ ꯁꯤꯔꯦ ꯐꯔꯦ ꯆꯪꯂꯦ ꯐꯔꯦ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯑꯗꯨꯒ ꯖꯦꯛ ꯌꯥꯝ ꯁꯥꯎꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯀꯤ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯕ ꯑꯅꯟꯅ ꯁꯠ ꯍꯥꯏꯔꯛꯏ ꯖꯦꯛ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯅꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯕ ꯖꯤꯕ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯅ ꯖꯦꯛꯇ ꯁꯠ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯑꯅꯟꯁꯨ ꯕꯥꯞ ꯇꯥꯔꯗꯨꯅ ꯈꯪꯍꯧꯗꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯖꯦꯛꯇ ꯑꯃꯨꯛ ꯁꯠ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯟꯗ ꯈꯣꯡꯂꯩ ꯈꯔ ꯍꯟꯈꯤꯗꯨꯅ ꯑꯅꯟ ꯁꯠ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯖꯦꯛꯄꯨ ꯈꯪꯏꯟ ꯏꯟꯊꯨꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯤ ꯑꯃꯗ ꯄꯨꯂꯞ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯗꯤ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡꯗꯨꯁꯨ ꯄꯨꯔꯥ ꯉꯥꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯕꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯂꯦꯞꯂꯝꯗꯦ ꯄꯤꯌꯥꯁꯨ ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯍꯣꯟꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥ ꯌꯥꯝ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗ ꯂꯛꯁꯃꯤ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯑꯩ ꯁꯣꯔꯒꯁꯦ ꯐꯨꯡꯒꯠꯇꯨꯅ ꯁꯤꯈꯤꯕ ꯇꯥꯔꯦ ꯂꯛꯁꯃꯤ ꯍꯧꯖꯤꯛꯇꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯑꯍꯤꯡ ꯄꯤꯌꯥꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯃꯌꯥ ꯀꯥꯔꯞ ꯇꯧꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯗꯨꯗ ꯂꯛꯁꯃꯤꯅ ꯋꯥꯔꯝꯒꯗꯕꯗꯨ ꯈꯪꯂꯒ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯂꯩꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯖꯦꯛ ꯑꯃꯗꯤ ꯑꯅꯟ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯐꯥꯎꯔꯒ ꯃꯈꯣꯏ ꯍꯨꯝꯒꯤ ꯀꯥꯔꯛꯇꯨ ꯐꯥꯎꯗꯨꯅ ꯂꯛꯁꯃꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯏꯁꯤꯡ ꯂꯧꯕ ꯑꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯑꯅꯟ ꯂꯛꯁꯃꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯄꯤꯌꯥꯗ ꯁꯤꯒꯗꯧꯔꯤ ꯑꯗꯨꯅ ꯂꯛꯁꯃꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯂꯛꯁꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯖꯦꯛ ꯄꯤꯌꯥꯗꯣ ꯏꯁꯤꯡ ꯄꯤꯊꯛꯑꯣ ꯑꯁꯨꯝꯅ ꯂꯛꯁꯃꯤ ꯏꯁꯤꯡꯗꯣ ꯄꯤꯈꯤꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯍꯦ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯂꯒ ꯂꯛꯁꯃꯤꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯈꯪꯁꯤꯡ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ